Manipur top channel gi mai kai gi maru ba pau khra MLA ani gi phirep miyam na khangalo amso MSA wap MMNA ki matangda Muslim MLA ahung gi manung da khetri gaw kendri gi MLA Nurul Hasana ma gi weba isten lakthokhraba matung lilong amadi zeribam AC gi MLA ori be MLA ani na makoi gi weba phirep kari gi lakthokpa ngamdri bano haina Minorities Student Association MSA gi President PS Izus Ahapna hanglapo loina eki ma asigi matangda sab sab phirep miyam na khangal wan thamlakli Manipur Press Cup ki thangjing hola pangtupa MSA amadi amsogi apun mapawgi mipam da mak na makha taraduna handak huap MMN bill Parliament puthukpaga loina bill asi house ani da pass tawkhraba matung ek on khri hairi be ek asi gi mayok ta lup ani asina democratic oiba khongjang kya sang khri ek asi gi matang status da muslim gi MLA ahum na makhoi gi oiba stand miyam na khangalo haiba wafam da khetrigaw asi gi MLA Sheikhnurul Hasan gi di thamlakre masigi damak lup ani na thagat pa phongdok sari adubo lilong amadi zeribam asi gi oina kari gi MLA ani gi di ngasi phawo makhoi gi oiba stand miyam na khangan balaitri maram adun athuba matamda makhoi gi web isten miyam na khangan gada banaki nakalamoromda muslim taba kendra tarakapan gi MLA singnasu ek asigi matangda makhoi gi weba isten sing athubra khangan biyo karigom khangan da tarabadi MLA sing yum da sanglaga takshin satlagani habo wapam tamki Paugi mifam aduda sarugya khiba All Manipur Muslim Student Organization AMSO Head Office ki President Imtiaz Habok Moyum na haikibada bill asibu sawatuna pass tawkibada yaw political party da yawriba Muslim leaders singamadi karyakata singi makhoi goebi stand lakthokko leithri masida so athubta lakthokpiyo ek olaba waf MMN Act 2025 sina pangal punmak yamna sawna sukoli ek asigi mayokta makhatana democratic oiba khongjang sing saksilakpada miyamna mapung phana sogat piu haiba wafam thamki hanigi minister N Biren ek asida sogat li haina phongdokhi ba lekhri maram adun mapu boycott tawnaba haingang kendra gi pangal singa khanaragani haina sulup asigi mekeri gi thamlakli amaromda wapot manipur gi chairman oiriba lilong kendra gi MLA Abdul Nasir gi yumda wa MMN ekamari lagna pangal singi SO Mahiru lup singi mihut sing yawa apun ba mipam ama pangthok khriadi mipam asida waf MMN eki matangda kumna khan naina khiadi loinana legal expert team ama kumni yengsinduna Supreme Court case file taw bahana warem nakhi loinana waf ki maramda munna khangba religious expert miyoi manga loinana legal expert singa sat bahana su lebna khi haidiana pausda makhatana phungdorakli Makasa tarakpoina to papom na miyam na lambi thingduna khongjang sangsingkhre yari poktigi nongpo kaithal manbi taba lambi matam koina sembi dabagi mayokta lamdam adogi miyam na lambi thingduna khongjang sangsingkhre lambi asi athupa matam da sem daba tholabri thawal multipurpose project ki left canal amadi imphal da ising pi riba right canal thingzilagani haina yari poktu nongpo kaithal manbi road development organization ki makedigi phongdorakli yari poktu Nauma Kaithal Manbi Road Development Organization lambi asi sembi daba leibigi mayokta pung nifugo nipan gi ban lakthokiba matung ina lamdam adongi miyam na lambi thingbi khongjang asi sangsingkhibani lambi paring asi gi nagyet khundari ba miyoi kyana lambi paring asi gi tuwan mafam kya da lambi thingduna khongjang asi satakhi khongjang loisingna phongdorakpigi matung ina yaripok to nongpo kaithal manbi ki kilometer taragum doirom sangba lambi paring asi ningthina semdaba sai kunga mangarom suri lambi asi ka hena phatabana maram oiduna nong taba matamda laikhom amadi nungsa sabda urphulna lambi asi sadok sin tawbda atuki matik khodong sathe lambi ki phibam asina su lambi asi ki naget tari ba mioi ana yek maru oina miro libin mama sing doctor sadok sin tawbu matamda khodong sa da atuki matik khodong sandri lambi asi ki heknakal da thawal turel su mana nung laingoi honabagi heavy gari singsu anga ko phana sali mari lainaba singna hariba lambi asi athupa matamna semna ba khongtang lokhat piu haiba wafam appeal toraki amaramdu yaripok tu kaithal manbi road development organization ki convener sanabam bimol na makhatan hai manipur lambi asi digi hena phibam sokpa lambi ama leramgani haiba thajadi lambi asi semna ba mari lainaba singi mapam da sukyar thamkiba lairi adubo ngasi phawba lambi asi sembi dana lairi manipur pia lairingai manung asida hariba lambi paring asi athuba matamna sembiu karigumba thamliba wafam sing asi thabak to ontok tab tholabadi thabal multipurpose project ki left canal amadi imphal da ising pi riba right canal thingzinduna makhal makha kya gi khongjang sangsin ganaki
Makasa tharak poina kangla pau gi editorial mem na thamjagi PR na waroisin purakthringaida popular government semalabadi wan thok lairoi central government manipur miyam gi lengak inthuraga PR thamjiliba sigi maramdi illegal migrants in koki jau narcotic rising na laiba ki masta landara ki basahi ani mapung phajula kador phawa waroisin purakpang amdabadagini nakala marom na political party amadi miyam gi marakta gi watho asigi waroisin purakpang amdabana CM pham thadokadabani habigi khulaw lawrakhi popular government ki mot PR thamgadabani habigi khulaw si Laitringa ki mamangda landarakli lamentu hen singi maikaidigi hana laudun lerakibatuda sokotpagumna opposition party singna PR thamna laub horakibani lan gi maisrang nanglaba madi loikham naidraba watho asigi woroisin prapangamdabigi serakta lengak longi subli paidi BJP ki MLA minister singi maraktagi lusingba sindolaga anaubu lusingba amagi makhada lengak lon semnabigi irang lerakpa amadi Koki sing the losing Basindravadi, Wari Sanaroi Havigi Serakta, PR Tamzilakibani. Central government state the PR Tamning Manati Amazon Watoki Warriors in Purana Tamani have a wapam Fondopa Labani, Watoki Warriors in Purana Atupumatamda, Honagadabani. Center na popular government ki muhut PR thamba haibisi legislature singi hatmat pane legislature singi hakmat pa haibisi miyam gi hakta asawo singnaba masoi maram di miyam na election pangthok tuna khan ki ba mihut singna lengak lon gi thawai banghan bi ki muhut PR thamjiliba sikoki singna mite miyam gi mathakta landa dun leba ki apnu saktam thukai na bo honarakpada control ngamdi center na wathu asi hakthing na worosin prokna bi gi damak miyam gi lenga Uthai kiba oibana athuda waroisin puraktuna miyam gi lengak thamna bohan apam thui loinana MLA singi maikedi gi su athupa matam gi manungda waroisin purakna bohan apasumi tawbata bu wathu ki waroisin puraktringai da lengak semna bohan apatarabadi waroisin gi khongthang da thin thana gi maram oiraklu heningaliti PR lengak na apun bagi saktama madi miyam gi punsi tu singna duna landara kiba mirai ba masa lamen tuen besing leba sigi lemai digi dak thokina ba akona ba thawang la kholup lengak suspension of operation su tawriba kuki kulai pai ba lahurup singna su gi ground rule gi wang ba miyam da nongmai sindol onsin duna miyat mi pun gi thabak sa thaduna terrorism gi kham theng ba thabak singda hak theng na yawi heba khanglabina su handoktuna makhoi gi horakhamda halan ki patara ba di wathoki warosin purakna ba honabada Kongjal Youngsin and Mangamani. Su Satariba Koki Kangluki Kulai Pibla Hulup Singi Lusing by Yamba, Myanmar citizen Ayamba Oihaba, Kangna, Karigi the Maksu Handona Bigi Pita Blow the Bigi Maram, Central Government Makedi Miam the Kangan Pantui. N Biren CM gi Pam Tadoktrinaida, Su the Lady Bukoki La Hulup Sing, Theorisni Lapoki Bagi Iroinana, Su Handona Bakibin and a Warep Lobaga Iroinana, Assembly Mi Pamda Pauba. Puthokuna center khangan ki palerabasu central government state ki warep lumna lobagi mohot terrorism bu yoktuna thamlakhibadegi manipur gi phibam khangen pham yorkhibani central government state asida PR thamjinduna mite amasung kokieni gi marakta wari sanaraga waroisin purakna ba thaurang laukhaliba sina waroisin purakpa ngamgani thajadi Thawong si manung len bamadi kumpura ba wathu ohenduna tangdulai tadraba mikap mirau kholna thallaba state ohendana ba honaba politics ni lawi amasung wathu asigi waroisin PR lengana purakthringai da miyam gi lengak sembtara bate PR thambi gi wantuk lairoi marebak miyam bu thamoi singna nungsiba ngamba asingba politician lusingba leitabadagi mitopna apunba gi saktama madi miyam gi punsida singna bi gi sak hengalakhi bani haiba kangla pau gi editorial miyam le special content moina miyam na thamjari makasa tarak poina to perform matam sadana thabal songbi ganu April 10 da puna pangthok piu haiba kimaks ki wapam Kanglai Indigenous Martial Art and Cultural Society Kimaks na lup asigi Palace Compound libu office ta nungtul punga maga makai tabada ngarang pangthoki ba pawgi mifam da hausuk oiriba leiwa ki phibam sikhalaga maram sadana matam sadana thabal songba tawbigano masina crime kya throk nabigi masa ohele lakli bi April gi tang taraga mari sairawa numit sida nat kyoeba masaka loinana puna pangthok piu haina lup sigi secretary general RK Lenin Sinana Fongdo Kredi Atopa media report amadana Singhat ki MLA se lun thang national security the threat awni
थासी की मरी लेबास के युमथंगना लेरिबा म्यांमार की सिन स्टेट की तोंजंगदा पामदब थौदोक थोनबद साउना सेनबनी हाइरिब हुमफु सुब सिंघाट असेंबली कॉन्स्टिट्यूएंसी की MLA दुगा कोकी पीपल्स अलायंस की म्यूच ओरिबा सेलुन थांग सतकीब थौंगसी नेशनल सिक्योरिटी द थ्रेट तौबने हाइना द यूथ ऑफ ईस्टर्न जोंगमना मिनिस्ट्री ऑफ होम अफेयर्स की यूनियन होम सेक्रेटरी दा अयिब सिरोल ओइना पिसिनख्रे हाइरि सिरोल अदुना मखा तारिबदी म्यांमार की सिन स्टेट लेबा तोंजंग द MLA सिलुन थांगना ngam लाना संगसिंदुना म्यांमार बेस तौब लहुल पोइरिबा सिन नेशनल आर्मी फ्रंट CNAF ना ममांग द मियोय मरी फाखिबद इंडिया की ngam लनसिंदुना म्यांमार बेस तौबा ललहौब सिंगदा आधार कार्ड न सिंग बसिंग पीबगी थौंग से थरमने असिगुम थौंग असि जोटल वॉलंटियर नत्रगना जौ गुलापनसु मरी लेनब रिपोर्ट क्या पिखलखिबने हारिब थौंग असि इंटरनेशनल लॉ बु खोंगौनेबत नतना मियाम की थाजब सिंगबु मंगनबगी थौंग ओइना MLA सिन सथबने म्यांमार हौजि हौजि चरांग नबगी फियमद लरिब सिद ngam लनसिलगी इंडिया की पॉलिटिशियन नमना पामदब थौदोक सिंग से थरमबासी मरी लेनब सिंग अतुब मतमदा यंगसिन मथौ ताय हरि अतोब पावन IAD पुखाइबद BSF जवान सोकले हरि पंजाब की इंडिया पाकिस्तान इंटरनेशनल बॉर्डर परिंग द इम्प्रोवाइज एक्सप्लोसिव डिवाइस IED में पखायरकपदगी बॉर्डर सिक्योरिटी फोर्स BSF की जवान में सोकले है फोर्स असिना फोंदोखरे इंडिया की सेंसिटिव ओइरब नोंसुप थांगबा बॉर्डर परिंग IED प्लान तौरंबा असि तांग थकप थौदो अमने सिरोलमदा BSF ना फोंदोकपगी मतुंगिना थौदो अदु अप्रैल 9 मसुम वापन गी लोनब हिंगदा गुरदासपुर डिस्ट्रिक्ट की बॉर्डर फेंसिंग मनाक थोखिबने हैरि अमरमदना बिहार की एक्सीडेंट मरी सेरी अहम सोकली बिहार की बैसाली डिस्ट्रिक्ट कार ट्रक थोमजनबद मियोय मरी सिखिबग लोइनना अतोप अहमना सोकले है पुलिस फोंदोखरे पुलिस ऑफिसर फोंदोपगी थौदो अदु नहन नुमिदांग बैसाली डिस्ट्रिक्ट की माहिसोर खुन मनाक थोखिबने मांगना हाइकी ट्रक थोमजनबद कार तोलक मियोय मरी सिखे मीडिया रिपोर्ट तौरी लाइखिद्रबसिंग अदुगी मनुंग अहुंगी मसक ममिंग खंग ngamle अदुब अमदी ngamdri haina phongdokladuna मान हाइकी तेंथंग सुमना मैम थमजरमगी हौजकुइनती दुगा पाउ मतंग सलुसिनजरगे मसु मखताबा नौबा अपडेट मैम पुनंगामिना सेना चैनल सिगी मैकेदिगी मैंग फमदा मखता थमजरी मखताबा नौबा अपडेट मैम पुनंगामिना सी